positive tigi negative, negative tigi positive. COVID-19 positive oibadagi layeng laba matungda laisat asigi test tawbada negative tabadagi mayumda quarantine tawduna lairuraba miyoy ama laisat asigi amuk test tawbada positive oirakpadagi miyoy aduna laiba mayum amade akoibigi mafamsing cantonment zone oina lauthokre. District Administration Imphal West gi phang paw magi matungina positive oibagi layeng laba matungda negative taraba matungda amuk test tawbada positive oirak laba miyoy du Imphal West District ki singjamai mayang bam laikai dagini miyoy du gi laikai du cantonment zone oina lauthokle hairi. Imphal East District ki Koirengai da leba Maria Montessori School da hangba quarantine center da lairakpa miyoy edu mamang thagi nipana Jenims ta test tawbada laisat asigi positive oibadagi hospital da layeng ki amasum June 18 da miyoy ese amuk hana test tawbada negative oibadagi tisas tawraga home quarantine tawraga lairakpani hairi. Singjamai mayang bam laikai da leba miyoy asigi sample Manipur College da hangliba quarantine center asidagi sample lawbada yawholaga ngarang Rims ta test tawbada miyoy ase amuk positive oirakhiba asina virus asigi masak on mangambra natragana laboratory na asengwa khangma ngamdrabra haibigi chingnaba ama pukhale hairi. Cantonment area manungda laidiba miyoy amata mapana thokpa amadi mafam aduda miyoy amata sangba yaroi manak nakna leiba mahiroisang amadi office thong longadabani miyam punba yaroi gari thawthok thawjin tawbusu yaroi loinena area asigi manungda leiba mipung khudima arogya situ app siznagadabani hairi. Kariguma wafam asi thawoidaba miyoy adu Indian Penal Code ki section 188 ki makada dandi phangba yai hainasu DC na thokpa order aduna palli. Nakalamaramda laisat asigi wangangloi amasum health ki additional director Dr. Khoiram Sasikumar mangana thokpa serol amagi matungina haukiba pungkun mari asigi manungda miyoy taraga matoi Rims amasum testing center district hospital jiribamda positive oiba nauna thena kare hairi. Positive oiraba sing adu Imphal West ki ama jiribamda ki taret amasum ukhul gi ahumni. State ki oiba positive masing lising amaga sangaga maudraga humdai shure active case na satre ka yankai aduga phakibana sani pangani phugumda shure hairi. Jenims tagi thengna phangma paw amagi matungina ngasi sample satruka marfuga mari test tawbada miyoy taraga mathoi laisat asigi positive oiba thenare hairi. Mari leinaba paw amana nakalamaromna Minister and Variance Sier Lauraga Pangthokiba laisat asigi test consultative committee mi phamna jiribamna laisat asigi positive oiba masing yamna hengalakliba asigi matana kupna khanaki hairi. Police personnel singsu doctor amasum nursing gumba insurance lupa lak yankai gi yahonabagi ayaba ngasigi mifam aduna piki mathangi sayol gi babina diagnostic center da laisat asigi test tawbusu hawragani hairi. Jaribamda hojik phawbada laisat asigi positive oiba masing humphugani pan shure hai mifam aduda health department ki officials singna thamki hairi. Panbayabadi ngarang khakta jaribamda rapid covid antigens test tawbada miyoy kun positive oiki hairi. Atopa maroiba paw manamu security force ka kapnabada IM gi kedar taruk sirei. Arunachal Pradesh ki Longding district ki nginu manakta ngasi ayo angan mapung marirom tabada Indian Army, Assam Rifles amasung Arunachal Pradesh Police ki combined force ka nomai kapnabagi thawdokta NSCN IM gi active kedar taruk sikibaga loinena khulai kya phakat khrei. Defense ki PRO Sumit K Sharma na thadrok pasirol amana hai NSCN IM gi active cadre sing Longding district ki nginu manakta KM tawduna laire haibigi akaknaba paw phangbadagi Army AR amasum Arunachal Pradesh ki apunba kangbu ama ngasi ayu anganbada mafam adura sangsinduna operation satakhi. Ngasi ayo angan mapung marirom tarakpada combined force ki kangbu mafam adura sangsilakpa ubra lanhauba singi makedigi nomai kapsilakhi haina paladuna serol aduna hai combined force ki makedigi handuna nomai kapna bada NSN IM gi kadar taruk sikhibaga lonena yamna bu khulai sing phukat pangamlei. Nakal ani gi marakta nomai kapna bagi thawdo aduda Assam Rifles ki jawan ama asu apan nangki combined force na taksinduna sangsinbada kadar taruk sibaga loinena rifle taruk yamnaba marusing IED amadi atai wildlife stores sing thengna ki hainasu defense ki PRO gi sorol aduna makhatana phungdorokli laikhidraba kadar sing adu NSN IM gi Myanmar do operate toba faction kangbu amani haiba khangle hairi. Assam Rifles ki soklaba jawan adu mafam adudagi evacuate tobaga loinena mahaki haksang gi phibam phagatle hainasu pawsin makhatana phungdorokli.